ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯏꯁꯪ ꯀꯥꯔꯕ ꯊꯃꯣꯏ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯁꯦꯡꯅ ꯁꯅꯥꯗꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯂꯦꯖ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯃꯕꯨꯡꯅ ꯍꯪꯉꯛꯄꯗꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯈꯨꯝꯂꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯔꯛꯄ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯖꯔꯁꯨ ꯂꯩꯅꯥꯒ ꯁꯤꯡꯊꯥꯒꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯑꯅꯤꯗꯨꯁꯨ ꯈꯪꯕꯅꯤ ꯈꯔ ꯏꯀꯥꯏ ꯊꯤꯕꯤ ꯃꯃꯥꯟꯅꯕꯤꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯣꯂꯦꯖ ꯀꯥꯕ ꯏꯀꯥꯏꯔꯅꯤ ꯍꯥꯏꯕ꯫ ꯃꯥꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯆꯠꯇ꯭ꯔꯤ꯫ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯅꯥꯒꯤꯗ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯄꯥꯟ ꯁꯨꯝ ꯊꯣꯛꯇꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯕꯣꯔꯥ ꯆꯥꯔꯁꯤ ꯏꯟꯗꯣꯝꯆꯥꯒꯤ ꯍꯣꯇꯦꯜꯗ ꯍꯥꯏꯗꯅ ꯑꯍꯨꯝꯗ ꯊꯣꯔꯛꯄꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯂꯥꯛꯄꯗ ꯎꯕꯗ ꯈꯥꯡꯗ ꯕꯣꯔꯥ ꯊꯥꯗꯅ ꯂꯩꯃꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯩꯃ, ꯅꯈꯣꯏ ꯂꯥꯛꯏꯔꯣ? ꯐꯝꯃꯨ ꯐꯝꯃꯨ꯫ ꯏꯟꯗꯣꯝꯆꯥ, ꯉꯁꯤꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯕꯣꯔꯥꯗꯣ ꯑꯣꯏꯅ ꯐꯖꯅ ꯆꯥꯊꯔꯒꯦꯅ ꯂꯥꯛꯑꯕꯅꯤ꯫ ꯁꯤꯡꯖꯨꯁꯨ ꯆꯥꯅꯤꯡꯉꯤ꯫ ꯂꯩꯅꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃꯅ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯩ, ꯁꯈꯤꯇꯣꯝꯕꯤꯒꯤꯗꯒꯤ ꯁꯤꯡꯖꯨ ꯈꯤꯇ ꯂꯧꯕꯤꯔꯨꯆꯣꯅꯦ, ꯅꯆꯥꯁꯤꯡꯁꯦ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯦ, ꯂꯧꯔꯨꯒꯦ꯫ ꯃꯦꯝꯆꯥꯅ ꯒ꯭ꯂꯥꯁ ꯄ꯭ꯂꯦꯠꯁꯤꯡꯗꯨ ꯀꯣꯟ ꯐꯦꯡꯐꯝꯗꯨꯗ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯍꯨꯝꯗꯨꯅ ꯁꯤꯡꯖꯨ ꯉꯥꯏꯅ ꯁꯤꯡꯊꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯟꯗꯣꯝꯆꯥ, ꯉꯁꯤ ꯄꯣꯠ ꯁꯤꯠꯄ꯭ꯔꯣ? ꯉꯁꯤꯁꯤ ꯃꯤꯒꯤ ꯏꯔꯥꯛ ꯂꯥꯛꯇꯦꯗ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯒꯦ ꯑꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯅꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯈ꯭ꯔꯣ꯫ ꯃꯈꯣꯏꯗ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯀꯟꯅ ꯅꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯒꯝꯕꯣꯍꯔꯒꯤ ꯀꯥꯡꯕꯨꯗꯨꯅ ꯃꯔꯤ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯉꯝꯕꯅ ꯃꯃꯥꯏꯗꯨ ꯁꯅꯥꯍꯣꯏꯅ ꯐꯝꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯕ꯭ꯔꯦꯗꯦꯟꯒ ꯄ꯭ꯔꯦꯝꯒꯅ ꯃꯃꯥꯏꯗꯨ ꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯈꯣꯏꯗꯅ ꯇꯨꯡ ꯑꯣꯟꯕꯅꯤ꯫ ꯄ꯭ꯔꯦꯝꯅ ꯐꯝꯊꯕꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯦ, ꯅꯣꯏ ꯕꯣꯔꯥ ꯆꯥꯔꯝꯃꯤꯔꯣ? ꯑꯍꯨꯝꯗꯨ ꯐꯠ ꯌꯦꯡꯅꯩ, ꯑꯗꯨꯒ ꯂꯩꯅꯥꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯧ꯫ ꯂꯩꯅꯥꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯅꯃꯥꯟꯅꯕꯔꯣ? ꯅꯠꯇꯦꯅꯦ, ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕꯅꯤ꯫ ꯄ꯭ꯔꯦꯝꯅ ꯈꯨꯝꯈ꯭ꯔꯦ꯫ ꯂꯩꯃꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯅꯃꯥꯟꯅꯕꯔꯣ? ꯅꯠꯇꯦꯅꯦ, ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕꯅꯤ꯫ ꯄ꯭ꯔꯦꯝꯅ ꯈꯨꯝꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯈꯥꯡꯗꯒꯤ ꯕꯣꯔꯥꯗꯨ ꯀꯣꯠꯊꯔꯗꯨꯅ, ꯑꯣ, ꯏꯆꯥꯁꯤꯡꯅ ꯀꯩ ꯆꯥꯒꯦꯕ? ꯃꯈꯣꯏꯗ ꯍꯪꯂꯤꯕꯗꯨꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯉꯝꯕꯅ ꯑꯁꯣꯝꯗ ꯑꯍꯨꯝꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨꯁꯨ ꯇꯥꯔꯛꯂꯤ꯫ ꯆꯥ ꯊꯛꯁꯤ, ꯆꯥ ꯍꯩꯔꯛꯑꯣ ꯁꯅꯥ꯫ ꯁꯅꯥꯅ ꯍꯧꯒꯠꯇꯨꯅ ꯐ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯇꯨꯅ ꯄꯦꯄꯔ ꯀꯞꯇꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯑꯃꯃꯝ ꯊꯝꯕꯗꯨ ꯉꯝꯕ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯅꯦ, ꯆꯉꯥꯡ 3ꯗꯪ ꯍꯥꯟꯅ ꯄꯤꯕꯤꯌꯨ꯫ ꯃꯗꯨꯅ ꯉꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯃꯔꯤ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯊꯔꯣꯏ ꯕꯣꯔꯥ, ꯀꯧꯈꯥ ꯕꯣꯔꯥ, ꯌꯦꯔꯨꯝ ꯕꯣꯔꯥ, ꯚꯦꯖꯤꯇꯦꯕꯜ ꯕꯣꯔꯥ꯫ ꯕꯣꯔꯥꯒꯤ ꯁꯔꯨꯛꯈꯩ ꯂꯣꯏ ꯄꯤꯕꯤꯔꯛꯑꯣ ꯏꯅꯦ, ꯃꯇꯨꯡ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯃꯗꯤ ꯅꯣꯛꯂꯛꯂꯤ ꯕ꯭ꯔꯦꯗꯦꯟꯒꯤ ꯋꯥꯗꯨꯗ꯫ ꯉꯝꯕꯗꯤ ꯅꯣꯛꯄꯁꯨ ꯇꯧꯗꯦ, ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯆꯤꯟꯗꯨꯅ ꯁꯅꯥꯗ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯁꯥꯏ ꯍꯦꯛ ꯐꯝꯊꯔꯛꯄꯗꯒꯤꯅꯤ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕꯗꯨ꯫ ꯕ꯭ꯔꯦꯗꯦꯟꯅ ꯁꯣꯏꯅꯕ ꯇꯥꯔꯤ ꯈꯟ ꯐꯥꯟ ꯃꯈꯥꯗꯨꯗ ꯃꯈꯣꯡꯅ ꯐꯠ ꯀꯥꯎꯔꯛꯂꯤ, ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯁꯨꯒꯠꯇꯨꯅ ꯆꯩꯔꯛꯂꯤ꯫ ꯀꯔꯤꯅꯣ ꯅꯨꯃꯤꯠꯇꯨꯕꯣ? ꯍꯩ, ꯀꯩꯊꯦꯜ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯐꯣꯜꯂꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ? ꯉꯝꯕꯗꯤ ꯑꯗꯨꯒ ꯆꯪꯗꯦ, ꯁꯨꯒꯠꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯗ꯫ ꯂꯩꯃꯅ ꯉꯝꯕꯍꯣꯏꯒꯤ ꯆꯥ ꯍꯩꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯁꯅꯥꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯑꯣ, ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯣ? ꯅꯪꯒꯤꯗꯨ ꯂꯣꯏꯔꯒ ꯅꯕꯨꯡꯁꯤꯡꯒꯤꯁꯨ ꯈꯔ ꯍꯩꯕꯤꯔꯝꯃꯣ꯫ ꯁꯅꯥꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯨ ꯍꯩꯕ ꯂꯣꯏꯔꯝꯂꯒ ꯄꯦꯄꯔ ꯀꯞ 3 ꯂꯧꯊꯣꯛꯂꯒ ꯉꯝꯕꯍꯣꯏꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯂꯛꯂꯤ꯫ ꯁꯅꯥꯗꯤ ꯍꯟꯅꯒ ꯌꯦꯡꯂꯛꯇꯦ, ꯐ꯭ꯂꯥꯛꯁꯇꯒꯤ ꯆꯥꯗꯨ ꯍꯩꯔꯤ꯫ ꯉꯝꯕꯗꯤ ꯅꯛꯁꯤꯟꯅ ꯃꯃꯥꯡꯗ ꯅꯛꯅ ꯂꯦꯞꯂꯛꯂꯕꯗꯨꯗꯁꯨ ꯁꯨꯒꯠꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯁꯅꯥꯗ꯫ ꯕ꯭ꯔꯦꯗꯦꯟꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯉꯝꯕꯒꯤ ꯃꯈꯣꯡꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯕ, ꯑꯗꯨꯕꯨ ꯅꯨꯡꯗ ꯌꯩꯁꯤꯟꯕꯒ ꯃꯥꯟꯅꯈ꯭ꯔꯦ, ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫
เบรเดนได้ประคัดมันดานาตันไกน่ะปังโนตโนกเลวันีสนานาจาดูให้บลอยรังกาจัดเขียเต้าบุดางำบันให้รักลีจำปราฮับโบสนาดูฮันดักตีงำบัดพัดยิงหลักลีอดูกับพัดมุงเลยทกครากาจัดกิดูนาเลยมากิมันนักตะไลริบาทางดูนาจำปราดูกับปุรกดูนาจ่าสิงดูดามาสุงอามัมฮับลักลีงำบักิมังตะไลรับบดูได้โซอามาฮับกจัดเกตาวดางำบันมุกสายรักลีอันนี้ฮับโอยกิดสนาสุอันนี้ฮับลำลีอดูกับจัดกิดูนาเลยนาหันกิมันนักตะพัมทักรีสนานะคนเจลปิกนาจานุไปขัดตัวนาจิโรลอยกยอยตัวตัวนาให้รักลีไกน่าสินุปัสบะมามิดเซงวันเดิมงาใส่ดกีอิสุสุกัดไกยิงสิบะไกน่าอายามให้นาดีอันนี้ดูฝัดอันทกตัวนางำมาดิ้งเล็กลีงำมาได้ยังลำลีบะมิดยิงดูโอเวอร์ดามาไม่ยมุกพัดเล็กเสลักตัวนาสนาได้ยังดูนักคมลียามสาวมันจะไม่มิดยิงเสเอาเงาบวยเจอละอาหอมเดินงังนาดีไงเลยมันหังหลังลีนักคอยหอมดีก็หิจาด้วยโนสิ่งจูนายาระบรอบราสุจาด้วยนี่น้ำจ่าเล่ารู้ละอ่อนเองดูดิสนานะหกตัวน่าเลียบระบดาเลยมันน่ะงำบ่อยงี้ปีน่ะมาบราสิงโดเปรตมารีตองอันเสียมตัวน่ะเลยรามีสนาโซเปรตตัวไปขัดตัวน่ะงำบ่อยงี้เตวลตัวดาอามามัมตะทำลักลีอารมณ์บกิมรกเมนปะตุทำลักปะดางำมันน่ะเม็ดฟัมโดสงองของได้รักลีทุมมากิมามังเดลัยริบาทุมกอกดามาจานโดสนานาตับเลวรกาอาสองบ่มากลอยนั่นน่ะงำบกิมามังโดดามาคอลทอกนัทำมีอดูก็มาไม่เลยทอกตัวน่ะเลยมากิปนักดาจังลังกามาคุยกันเสียมลิบาโบราณโดไปตัวน่ะพัมทักรียาริมินุปอนังบ่จาน้ำแต่ทักจิโลกเดอร์เกงารังกิมันนินฮันริบากินน้ำตัวรินาซาดนั่นดิไอ้บูนิบูปานิมแต่เลยรู้จักให้บ่ยามหันจักนะเบรเดนอะไรบ้างมาใครชุกัดตัวน่ะให้รักปะนี่งำบดโดเฮาจิกตาดามิดเองตัวห้องหลักตัวน่ะเบรเดนเดียงเล็กลีอดูก็คมลีมาหน้าอีตัวเมตรุกนี่วัดปนัดรออดูนี่นุ่งไงนี่กสิบุดีไอ้น่ะเลี้ยมนั่นดิท่ารู้ตรงนี้ยาริโกมีไม่ยอมรักสิดาการเงินตัวกันจ้าด้านั่นตัวทักเจลนิสาลุยานจะว่ากินนมตัวเรนัสักตัวปุลาเบกอบเสลทำมันนี่เป็ดยังงังหนึ่งบราโบงังเดตัวไม่นำแต่จาร์สิมิดนาโตเขาจะสิได้ช่วยบิดานุก็อัตย์ดีอารีบะให้นะหอมโดบราจาบะฮูดีแม่จ้าสุสิงจูปูโดนลักเล็กนบีหอมโดแต่ปีดารีหอมโดโซจารีวาริสาสานเดนะเลยมันหังเล็กลีอีเบมาเนยบฮัลละด้วยรอไงฮักเล็กขี้กระจ้าสิงธานะยมจังโอกิโดยนินมจ่าเบกไกยมจะทำมามีคอลเลจก็ดูโบจัดละรอยตัวน้อยบ่นัดดิน้อยน่าจะไปขังเลียมเลยไปสิโบไกกินเอาเมนป้าหอมเดโซปากคมตัวมันดีตาหนึ่งเบนะนปีหอมเดได้ยังเล็กลีนปีหอมเดโซนป้าหอมเดนะให้เฟดยังไงอีมารำดุดมาคอยนักปัดให้กิจให้นะปากขัดบ้างก็เลยนั่นนะมาคอยนักคมจะไงให้เดนะหอมเบสิงธานนกตัวนักคมนักลีจะนิ่งดับไปนี่น้ำจ่าก็เลยสัจจะโซยุ่มตัวตุ่มปาร์กยัยดาเลยเกดิเฮ้ยนี่ยุ่มตัวปามาบุตรปานี่อดูโดจานอยนับปาร์กไปบัสิกานักคอยนัดทันตนับปาจับให้สิกาขณะดีแค่ไหนแต่นะไอ้คอยนับปาจับบัสินะนเลสิงก็เต็งนี่น้ำจ่าอิสานะขังนับให้นับที่เรื่องปาบัสินะมินันตักบีบได้ดียามเฮลินิกานับอิไม่เปียมานักคอยก็งังนับกันแน่งำจับปวดเต็นได้นั่นดิไงก็แต่คุยนี่นงางงี้มาดูไหมนะคุยนูปีสิสุขารงังฮัลโหลเนี่ยว่าลังก็เซ่สงังเดตอริบะให้ยังมีติลักปะตดียาระรอยให้วาเนี่ยมาจินก็เสนะล้มขีบะเสนะหังจีบมาใครงางเดบันิตอริเซอันนี้ดูนกตัวน่ะสนาดีงลีสนาสุขอนจัลอิดับน่ะมันดมจ่าดีงดูนกคมนักลียาริบะดมจ่าว่าโบมาตั้งใจขังดีจ่าได้ขังดีปังงังดึงงังไปยามบะตรงเนี่ยปังงังดึงงังให้เป็นเตียนเฮมีถึงนรักประมาตมดับมีนให้บวาดอกคาราคุมปังงังบะงำนับให้ยุนให้บันนี้เน่
ꯃꯦꯝꯆꯥꯗꯨ ꯅꯣꯛꯃꯤ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦꯕꯦꯝꯃ ꯅꯪꯕꯣ? ꯑꯉꯥꯡꯁꯤꯅ ꯉꯥꯏꯍꯥꯛ ꯕꯣꯔꯥ ꯆꯥꯖꯕꯁꯤꯗ ꯉꯥꯡꯈꯤꯕꯁꯤꯅ ꯀꯩꯅꯣ? ꯇꯨꯃꯤꯟ ꯉꯥꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯂꯩꯃꯁꯨ ꯍꯟꯗꯦ ꯈꯨꯝꯂꯛꯂꯤ ꯑꯃꯨꯛꯁꯨ꯫ ꯍꯩ, ꯅꯧꯔꯤꯉꯩꯗ ꯁꯦꯝꯍꯧꯒꯗꯕꯅꯤꯅꯦ ꯑꯁꯤꯒꯨꯝꯕꯁꯦ꯫ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯂꯩꯔꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯃꯤꯒꯤ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯀꯔꯤꯅꯣꯅꯦ ꯀꯅꯥꯝꯇꯅ ꯇꯥꯛꯄꯤꯔꯛꯇ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯦ꯫ ꯏꯟꯗꯣꯝꯆꯥ, ꯁꯅꯥꯁꯨ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯉꯥꯡꯕꯅꯤꯗ꯫ ꯁꯥꯎꯔꯒ ꯈꯟꯅꯔꯛꯑꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ, ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯤꯅꯤ꯫ ꯁꯤꯡꯊꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯃꯅ ꯑꯉꯛꯄ ꯁꯛꯐꯝꯗ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯍꯪꯂꯛꯂꯤ꯫ ꯑꯦ, ꯀꯔꯤ? ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯁꯥꯎꯕꯒ ꯍꯩꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ? ꯂꯩꯌꯦ ꯏꯟꯗꯣꯝꯆꯥ, ꯃꯥꯅ ꯍꯦꯛ ꯎꯕꯒ ꯁꯥꯎꯔꯣꯏꯒꯦ ꯉꯝꯗꯕ, ꯍꯦꯛꯇ ꯁꯥꯎꯒꯠꯈꯤꯕ꯫ ꯈꯣꯏꯗꯧ ꯁꯥꯎꯍꯟꯕ ꯃꯤꯅ ꯍꯥꯏꯔꯛꯄꯗꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯁꯥꯎꯅꯤꯡꯉꯦꯗꯨꯅꯤ, ꯑꯗꯨꯏ ꯃꯇꯥꯡꯗꯨꯅꯤ꯫ ꯁꯅꯥꯅ ꯁꯨꯒꯠꯇꯨꯅ ꯁꯤꯡꯊꯥꯗ ꯌꯦꯡꯗꯨꯅ ꯌꯥꯔꯤ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯂꯩꯃꯁꯨ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯅ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯆꯪꯉꯒꯦ꯫ ꯂꯩꯃꯁꯨ ꯁꯥꯔꯝꯕ ꯋꯥꯔꯤꯗꯨ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯂꯤ꯫ ꯍꯩꯃ, ꯑꯣꯛꯑꯕ ꯇꯧꯔꯤꯗꯨꯕꯣ? ꯁꯅꯥꯁꯨ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯅꯤ ꯑꯣꯛꯇ꯭ꯔꯤꯕꯣ? ꯀꯩꯅꯣ, ꯆꯥꯕ ꯍꯧꯗ ꯉꯥꯏꯔꯤ, ꯅꯪ ꯌꯥꯝ ꯆꯪꯅꯤꯡꯉꯕ ꯀꯩꯅꯣ? ꯂꯩꯅꯥꯅ ꯑꯂꯨ ꯕꯣꯔꯥ ꯑꯃ ꯆꯤꯛꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯂꯩꯃꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯆꯥꯖꯈꯤꯁꯅꯨ ꯀꯩꯗꯧꯔꯒꯦ, ꯅꯪ ꯑꯣꯛꯑꯒꯅ ꯇꯨꯃꯤꯟ ꯐꯝꯃꯒ ꯉꯥꯏꯌꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯃꯥꯒꯤ ꯃꯊꯧꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯋꯥꯂꯥꯡ ꯑꯝꯇ ꯉꯥꯡꯅꯗ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤꯕꯅꯤ꯫ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ, ꯉꯝꯕꯒꯤꯗꯤ ꯕꯣꯔꯥꯒꯤ ꯃꯃꯜ ꯍꯟꯖꯤꯜꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯐꯝꯕꯗꯨꯗ꯫ ꯃꯇꯝ ꯀꯨꯏꯅ ꯆꯪꯒꯗꯕ ꯑꯃ ꯉꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯏ꯫ ꯃꯃꯤꯠꯇꯨ ꯆꯥꯅ ꯁꯅꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯐꯩ, ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯈꯣꯏꯁꯥꯎꯅꯩ ꯉꯝꯕꯗꯨ꯫ ꯅꯨꯃꯤꯠ 6ꯅꯤ ꯃꯉꯣꯟꯗꯒꯤ ꯂꯣꯠꯂꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯍꯦꯛꯇ ꯁꯥꯎꯅꯤꯡꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯉꯝꯕꯗ ꯍꯧꯒꯠꯇꯨꯅ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯅꯦ, ꯑꯩꯈꯣꯏꯒꯤꯁꯦ ꯀꯌꯥ ꯇꯥꯔꯒꯦ? ꯂꯩꯃꯅ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯧꯗꯨꯅ 350 ꯇꯥꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯉꯝꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯤꯡꯗꯒꯤ ꯄꯔꯁ ꯂꯧꯊꯣꯛꯇꯨꯅ ꯄꯩꯁꯥ ꯂꯧꯊꯣꯛꯀꯦ ꯇꯧꯕꯗꯨꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯄꯤꯔꯒꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯅꯪꯅ ꯂꯩꯔꯒ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦ꯫ ꯌꯥꯔꯦ, ꯑꯩ ꯊꯕꯛꯀꯤꯅꯤ, ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ꯫ ꯍꯥꯏꯅ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ 500 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ꯫ ꯂꯩꯃꯅ ꯄꯩꯁꯥ ꯑꯆꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤꯉꯩ ꯁꯅꯥꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯂꯩꯃꯗ ꯍꯥꯏꯔꯝꯂꯒ ꯃꯔꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯉꯝꯕꯅ ꯐꯝꯃꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯠ ꯍꯥꯏꯔꯛꯂꯤ꯫ ꯄꯩꯁꯥ ꯂꯧꯔꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯉꯝꯕꯗꯣ ꯃꯈꯣꯡꯗꯣ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕꯤ ꯑꯍꯨꯝꯗꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯁ꯭ꯇꯤꯌꯔ ꯀꯥꯈꯠꯄ ꯍꯧꯔꯛꯄꯗ ꯉꯝꯕꯅ ꯐꯠ ꯈꯥꯝꯂꯛꯂꯤ꯫ ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯍꯨꯝꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯉꯝꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯝꯕꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯔꯁꯇꯨ ꯐꯥꯎꯕ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯕ ꯅꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯔꯁꯅꯤ ꯀꯩꯅꯤ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯊꯤꯜꯂꯗꯨꯅ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦ꯫ ꯁꯅꯥꯅ ꯃꯁꯥ ꯃꯊꯟꯇ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯤꯟꯖꯔꯒ ꯏꯉꯛ ꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯒ? ꯍꯣꯏ, ꯅꯪꯒ꯫ ꯀꯩ ꯃꯇꯥꯡ? ꯉꯝꯕ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯅꯤꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯉꯛꯄ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯝꯕꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯁꯨꯞꯆꯤꯟꯗꯨꯅ ꯍꯪꯂꯤ꯫ ꯅꯍꯥꯟꯈꯩ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯀꯩ ꯅꯨꯃꯤꯠꯇꯩ ꯂꯥꯛꯇꯣꯏꯅꯣ? ꯂꯥꯛꯇꯧ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯝꯃꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ꯫ ꯁꯅꯥꯗꯣ ꯃꯥꯒꯤ ꯋꯥꯟꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯆꯨꯞꯆꯤꯟꯗꯨꯅ ꯁꯦꯀꯦꯟ 1-2 ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯁꯨ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯇꯨꯡꯗ ꯉꯥꯗꯔꯝꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯔꯛꯄ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯆꯩꯔꯛꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯩ ꯂꯝꯌꯥꯏꯁꯤꯗ, ꯍꯟꯗꯣꯛ ꯂꯥꯛꯀꯦꯅꯦ ꯍꯩ꯫ ꯃꯔꯤꯃꯛ ꯃꯇꯥꯏꯗ ꯍꯣꯕꯦ ꯂꯩꯁꯤꯜꯂꯤ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥꯁꯨ ꯋꯥꯉꯥꯡꯗ ꯉꯝꯕꯗ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯈꯠꯈ꯭ꯔꯦ꯫
Ngambasi nagi yauna inarakli nambol thonglomda chatpado masu matung inaduna pendabado phongdokpa haurakli. Numit tarukni bo nangna kem haidabida hekta lotpa yabra haibanida. Numit tarukni ni aina sida thau tikma makai adum laise. Aduga kemsu kanadaba laoidaba oiradi laoi hairamba yadro thengnaringaiduda. Shanadi makhongdo hanandagi hena launa thangduna thongdagi hek haidabaga leiriba haidafam adomda haijinkri. Nupi anidoso mamai amuk leiduna ngambada angakpa mityeng ama yengamaga makhong launa thangduna chatkribi adogi matung inaduna chatkri. Ngamba thongdagi khara haijinba phangba inarambani. Adubu mi mayam ama leibaduda masu adwaiduda lepi. Aduga makut namana makhwangda metuna chatlibadu yengi. Changkriba thongal mapado munna yenghauri. Aduga machinda salakli. Khangna heyengdaidi thongal dong tagiba. Mana ngangibado matung inarakpa aniduna tarantuna beden hairakli. Mayum oiramni oiramoishu khangdabada. Mayumne oirabani aina haisini. Khumamdabi gatawadana aina koin inabada wa khumdaba ngamra yengeba khangniba. Shingnabani ngambage shingnabadu makshu tawi. Mathangi numittagi sanana changkiba thongalduda lumba haurakli. Marakta Braden yaurakpasu yawi. Thabak leire haindana yaudabsu yawi. Priyamsu college ki thabak khara chille haindana thongalda security tabadu madi masungaw yaudri. Marakta sanaso mi moibanina dukan phau hek thorakpasu yawi. Adubu ngambana leirambadu ubada mapalandana chetpa ngamda hekta hanjillaga changki. Ngambadi magi adugi matauduna prok chakhanba haibadu yaure. Angam talagli nangnadi ngamhalaroi matangum. Tha makhaimok adumna adum tawra abadudadi sanado somda leiba yasilaktre. Mabung nang khangakpa thoadi ma phararoi. Adugi samathakda doina ukhalambanina soidana ngambada hangnarakpada makok chakpa ngambana mangairibani kaina haikrabadi ma soire haina khalagli. Yaipho ukhidabadagi khara phari khalambani adubu yaiphodagi henjinba amamung thorakli. Nungthildo mabungsu duty lay haidana chatkri. Sanado mandom chana hotel da ngahakda thorao ngalaw silu law haidana phone tawrapaduda thokta yadaduna ngasidi sanado thorakli. Adum leirami ngambaso. Ngambadi hanangom ma ubada maning handana changkrida khanbani. Adubu changdri ngasidi. Lebliba mabu phawdana chatkibaduda ngambaso matung inaba haurakli. Sanada yamna hainadri adwaida leiba misingna mangonda yengnarakpaduda. Chindida khangpa makai chatli sanado. Kalam tenba sanana khongthang ani thangbaga kalam sangba ngambana ama thangbaga chap hekmane. Chenchat chatuna so mangondagi hengkatpadi ngamdri. Thongkhong yausalakpada ngambana wangang bhaurakli. Nang tasingna awabase khangmande. Nungsiba phawjaramdabane isi. Nangna namdana nungsihanbire. Fazana amta wari sasi chenkinu aina ngonda kem tawrui. Sana khomde kaithal manungduda mi achinma marakduda letsin changkri. Ngambade lechin manang haudana pallaga leihauri. Adu oiraso amuk halakani haibasida ngamba thongkongduda leptuna ngairakli. Adubu handakte sanaduna asomna ganda maga phana lapnana kaithaldomdagi thorakpado mi achinwa maraktudagi ngambana lekhatuna uri. Makongda launa kanduna jangsalakpada sanana duty taduna leiramba police amagi manakda khangjang sinkri. Ngamba khongthangdo break haifit pharaga mathanda soli. Koino police taka thakthui chalo maisa. Somdana sanado ngambana matamna jangsalakpada ovada duty tawduna leiramba mabungi manakda maram irei leida jangsalakduna hanglakli. Tamcha horen pung kya da halakdoino? Kadaure ngahak leari changani. Kem tawde kai chaloino nangba. Domcha manakda ngaloba chalubani. Khong senare move am talaibion haige tawne. Kadawda narino doctor jasira. Yani
ꯃꯨꯐ ꯑꯝꯇꯪ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯐꯥꯔꯃꯥꯁꯤ ꯑꯃ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯣꯍꯦꯟꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯟꯗ ꯄꯤꯗꯨꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯅꯈꯣꯡꯅ ꯂꯥꯛꯑꯗꯤ ꯂꯝꯕꯤꯗꯣ ꯁꯣꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯀꯣꯏꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣ ꯇꯥꯝꯆꯧ ꯃꯅꯥꯛꯇ ꯆꯪꯒꯦꯅ ꯇꯧꯕꯩꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯛꯀꯦ ꯌꯨꯝ ꯐꯥꯎꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯍꯦꯟꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯄꯨꯍꯜꯂꯛꯇꯨꯅ ꯃꯆꯟꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯉꯝꯕ ꯕꯦꯕꯦꯠꯅ ꯃꯊꯤ ꯂꯦꯛꯄ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯉꯁꯤꯁꯨ ꯁꯣꯝꯗꯅ ꯕ꯭ꯔꯤꯗꯦꯟꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯆꯠꯂꯨꯕꯒꯤ ꯉꯁꯤ ꯆꯠꯄ ꯌꯥꯎꯗꯕꯅꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯄꯒ ꯉꯝꯕꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯪꯕ ꯂꯥꯛꯏ ꯃꯥꯗꯤ ꯉꯝꯕ ꯍꯜꯂꯛꯑꯝꯃꯅꯤ ꯈꯟꯅ ꯃꯣꯟꯗꯥ ꯑꯃꯗ ꯉꯝꯕꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯃꯌꯥꯏ ꯀꯥ ꯑꯆꯧꯕꯗꯨ ꯐꯥꯎꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯇꯨꯡꯗꯒꯤ ꯂꯤꯟꯊꯣꯏꯅ ꯂꯨꯁꯝꯗꯒꯤ ꯐꯠ ꯂꯥꯛꯇꯨꯅ ꯍꯪꯂꯛꯄꯗꯨꯗ ꯕ꯭ꯔꯗꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯂꯤ ꯍꯩ ꯉꯥꯏꯈꯣ ꯑꯝꯇ ꯅꯣꯏꯅꯤꯅ ꯉꯍꯥꯟꯈꯩ ꯌꯨꯝ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯊꯒꯩ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯅꯣ ꯀꯩꯗꯧꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯁꯤꯕꯣ ꯁꯤꯡꯅ ꯍꯥꯏꯔꯛꯎꯀꯣ ꯍꯟꯗꯛ ꯃꯆꯥꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕ ꯃꯈꯩ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯃꯊꯧ ꯆꯤꯟꯕ ꯁꯥꯗꯨꯅ ꯆꯠꯂꯛꯂꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯑꯕꯁꯤꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯍꯪꯉꯛꯄꯅꯤ ꯂꯤꯟꯊꯣꯏꯅ ꯕ꯭ꯔꯗꯦꯟꯗꯨ ꯋꯥꯗꯨ ꯇꯝꯗꯤ ꯇꯝꯅꯤꯡꯂꯤ ꯑꯗꯨꯕꯨ ꯚꯥꯞ ꯐꯕ ꯃꯃꯥꯅ ꯁꯣꯝꯗ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤꯕ ꯋꯥꯔꯤꯗꯣ ꯎꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯇꯧꯈ꯭ꯔꯗꯤ ꯈꯟ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯈꯨꯝꯗ ꯕ꯭ꯔꯗꯦꯟꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯁꯣꯐꯥꯗ ꯐꯝꯂꯝꯕ ꯂꯤꯟꯊꯣꯏꯗꯣ ꯐꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯞꯆꯝꯃꯒ ꯂꯣꯏꯅꯅ ꯂꯥꯎꯍꯜꯂꯛꯂꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯅꯥꯗꯅꯣ ꯍꯥ ꯅꯈꯣꯏ ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯌꯥꯝ ꯍꯦꯜꯂꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯤꯆꯩ ꯑꯃ ꯈꯥꯡꯉꯒ ꯊꯝꯃꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯏ ꯑꯩꯅꯦ ꯃꯃꯥ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯁꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝ ꯐꯨꯒꯠꯂꯛꯄꯅꯤ ꯈꯤꯇꯪ ꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯗ ꯉꯥꯡꯕꯒ ꯐꯨꯕꯒ ꯌꯥꯝꯅ ꯀꯟꯕꯅꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯐꯨꯗ ꯐꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯆꯥ ꯃꯤꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯤꯟꯊꯣꯏꯒꯤ ꯃꯐꯝꯗ ꯇꯧꯕꯒꯤꯁꯨ ꯕ꯭ꯔꯗꯦꯟꯁꯨ ꯃꯥꯅ ꯃꯆꯥ ꯃꯀꯨꯝ ꯈꯟꯖꯔꯤꯕꯅꯤ ꯕ꯭ꯔꯗꯦꯟꯅ ꯃꯃꯥꯒꯤ ꯃꯑꯣꯡꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯤ ꯏꯃꯥ ꯂꯥꯟ ꯑꯃ ꯆꯠꯄꯅꯤ ꯀꯩꯅꯣ ꯂꯥꯟ ꯆꯠꯄ ꯍꯥꯏꯗꯤ ꯍꯥ ꯉꯝꯕꯒꯤ ꯂꯥꯟ ꯑꯃ ꯆꯠꯄ ꯑꯗꯨꯗ ꯂꯥꯟ ꯇꯧꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕꯒꯤ ꯃꯤ ꯉꯥꯏꯕꯅꯤ ꯊꯕꯛ ꯃꯐꯝꯗꯁꯨ ꯆꯪꯕꯅꯤ ꯍꯩ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯒꯨꯟ ꯐꯖꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯦ ꯌꯥꯝ ꯍꯥꯜꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯪꯒꯦ ꯍꯥꯏꯗꯅ ꯑꯩ ꯅꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯑꯃꯗꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯗꯤ ꯉꯁꯤꯗꯤ ꯑꯩꯗꯤ ꯑꯁꯣꯝꯗ ꯏꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯨꯏ ꯃꯊꯟ ꯆꯠꯈꯤꯕꯅꯤ ꯑꯩꯗꯤ ꯃꯥ ꯍꯜꯂꯛꯑꯕ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯤ ꯐꯩ ꯍꯜꯂꯛꯈꯤꯁꯅꯨ ꯃꯗꯨꯁꯨ ꯐꯖꯅ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯗꯤ ꯐꯩ ꯀꯩꯒꯨꯝꯕ ꯍꯥꯏꯗ꯭ꯔꯗꯤꯅꯦ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯣ ꯁꯤꯗꯒꯤ ꯄꯨꯡ 8ꯗꯒꯤ ꯊꯣꯛꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯄꯨꯡ 4-5ꯗ ꯌꯨꯝ ꯌꯧꯔꯛꯑꯒ ꯊꯕꯛ ꯃꯐꯝꯗ ꯃꯤꯅꯤꯠ 5-10 ꯈꯛꯅꯦ ꯄꯨꯠꯄ ꯇꯧꯗꯅ ꯉꯥꯜꯂꯝꯃꯒ ꯊꯕꯛ ꯃꯐꯝꯗꯁꯨ ꯆꯪꯉꯤ ꯀꯥꯏꯅꯒ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝꯅ ꯉꯥꯡꯕ ꯍꯩꯔꯤꯕ ꯍꯥ ꯅꯆꯤꯟꯗꯣ ꯑꯩꯅꯅꯦ ꯅꯣꯡꯃ ꯁꯨꯒꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯈꯣꯏꯅꯦ ꯕ꯭ꯔꯗꯦꯟꯗꯨ ꯀꯤꯔꯨꯝ ꯃꯃꯥꯗ ꯌꯦꯡꯂꯝꯂꯒ ꯃꯊꯛꯇ ꯉꯝꯕꯒꯤ ꯀꯥꯅ ꯀꯥꯈꯠꯂꯛꯂꯤ ꯂꯤꯟꯊꯣꯏꯗꯤ ꯃꯊꯟꯇ ꯉꯥꯡꯍꯧꯔꯤ ꯑꯃ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯕ꯭ꯔꯗꯦꯟꯅ ꯉꯝꯕꯒꯤ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯉꯝꯕꯗ ꯑꯁꯣꯝꯗꯒꯤ ꯑꯃꯗꯨꯁꯨ ꯒꯥꯔꯤ ꯊꯧꯅ ꯀꯣꯜꯗ ꯄꯥꯏꯈꯠꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯌꯦ ꯀꯥ ꯌꯧꯔꯛꯑꯒꯦ ꯊꯝꯅꯥꯄꯣꯛꯄꯤ ꯌꯧꯁꯤꯜꯂꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯆꯩ ꯄꯥꯏꯔꯉꯥꯏ ꯂꯩꯔꯦ ꯉꯝꯕꯗꯣ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯈꯥꯝꯂꯒ ꯍꯪꯂꯛꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯍꯥꯟ ꯌꯨ ꯊꯛꯄꯩ ꯐꯨꯈꯤꯕ ꯍꯤꯗꯥꯛꯇꯣ ꯀꯣꯛꯇ꯭ꯔꯤ ꯑꯩ ꯃꯣꯂꯦꯝ ꯇꯩꯔꯤꯕꯅꯤ ꯉꯁꯤꯒ ꯍꯦꯛ ꯐꯨꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣꯅ ꯅꯪ ꯍꯥꯡꯇꯛꯇ ꯄꯥꯈꯪ ꯂꯤꯁꯜꯂꯛꯑꯀꯥꯟꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯩ ꯆꯥꯔꯒ ꯍꯛꯆꯥꯡꯁꯦ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇ ꯊꯝꯃꯒ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯃꯗꯨꯏ ꯗꯥꯏ ꯅꯪꯅ ꯄꯨꯗꯧꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯦ ꯅꯪꯅ ꯂꯣꯏ ꯄꯨꯗꯧꯅꯤ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯄꯪꯐꯨꯗ ꯐꯨ ꯌꯥꯕꯗꯧꯅ ꯍꯤꯛꯁꯇ꯭ꯔꯤ ꯐꯥꯀꯠꯇꯣꯏꯒꯤꯅꯦ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯧꯂꯛꯄꯗꯅꯦ ꯑꯩꯗꯤ ꯂꯣꯏ ꯍꯥꯏꯗꯣꯛꯀꯗꯧꯅꯤ ꯈꯪꯉꯣ ꯍꯥꯏꯁꯤꯅꯦ ꯄꯥꯎꯗꯝꯇ ꯀꯧꯔꯒꯅꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯥꯏ ꯑꯉꯥꯡ ꯅꯨꯡꯁꯤꯠꯇꯣ ꯍꯧꯔꯦꯟꯗ ꯐꯥꯖꯤꯜꯂ ꯂꯥꯎꯅ ꯍꯥꯏꯈꯣ ꯏꯃꯥꯒꯤ ꯁꯞꯇ꯭ꯔꯗꯣ ꯑꯩ ꯇꯜꯂꯦꯕ ꯄꯥꯎꯡ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯃꯌꯥꯏ ꯀꯥꯗ ꯅꯥꯒꯤꯟ ꯅꯨꯄꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯅꯦ ꯇꯧꯔꯒ ꯐꯝꯃꯉꯥꯏ ꯂꯩꯍꯧꯔꯕꯅꯤ
ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯌꯧꯁꯤꯜꯂꯛꯑꯒꯦ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯉꯝꯕꯁꯨ ꯃꯥꯒꯤ ꯃꯃꯥꯁꯤ ꯀꯤꯕꯗꯤ ꯀꯤꯖꯔꯤꯕꯅꯤ ꯃꯄꯥ ꯂꯩꯔꯝꯕꯗꯤ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯑꯗꯨꯝ ꯀꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯄꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯔꯝ ꯍꯪꯗꯅ ꯄꯨꯂꯤꯁꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯒꯨꯝ ꯇꯧꯔꯛꯑꯗꯤ ꯈꯜꯂꯨꯕꯗ ꯃꯥꯁꯨ ꯂꯩꯇꯥꯐꯝꯗꯤ ꯈꯪꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯕ꯭ꯔꯗꯦꯟꯗꯣ ꯁꯦꯠꯂꯤꯕ ꯈꯪꯒ꯭ꯔꯥꯎꯗꯣ ꯍꯥꯏꯐꯦꯠ ꯇꯥꯈꯠꯂꯒ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨ ꯉꯥꯎꯔꯒ ꯀꯟꯁꯔꯠ ꯇꯧꯔꯨꯕꯒꯤ ꯃꯃꯥꯅ ꯀꯟꯈꯤꯕꯒꯤ ꯃꯃꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ ꯑꯣ ꯕ꯭ꯔꯗꯦꯟ ꯏꯕꯣ ꯅꯪ ꯃꯁꯤꯒꯤ ꯉꯝꯕ ꯍꯥꯏꯕꯁꯤꯒ ꯍꯦꯛ ꯇꯤꯟꯅꯔꯤꯈꯩ ꯅꯨꯄꯤ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇꯦ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯦꯁꯔ ꯀꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯅꯤꯕ ꯑꯁ ꯕꯤꯠꯇꯤ ꯂꯩꯇꯦ ꯉꯁꯤꯒ ꯐꯨꯔꯗꯤ ꯀꯩ ꯅꯨꯡꯒꯤ ꯂꯥꯛꯎꯕꯅꯣꯗꯣ ꯍꯦꯛ ꯌꯧꯏꯗ ꯑꯣꯏꯕ